कुकी ट्रक ड्राइवर हाटख्रब ड्राइवर स्टारिंग पाइदबगी खोंजंग चंगसिनबा हौख्रे लेखिद्रबा ड्राइवर नीतीश कुमार की इमुंग मनुंगना चीफ मिनिस्टर उनख्रे उरखुल एफसीआई की पोट थिनब चटप कन्वोयदा कुकी टेरोरिस्ट सिंह एम्बुश तौदुना ट्रक ड्राइवर हाटख्रब अतोप स्टेट सिंह पोट होंदोक होंजन तौब अमसुंग पेट्रोलियम प्रोडक्ट सिंह पुगदब मखल खुदिंग की गाड़ी सिंह ड्राइवर सिंह स्टारिंग पाइदबगी खोंजंग चंगसिनबा हौख्रे नेशनल हाईवे 37 दा स्कॉट का लोइनेना पोट चै लौरुनबा परेंग लेंगदुना लेनरब मतुंगदा ड्राइवर सिंह अदुना ngarangdagi thokdok adu yaningdaba phongdorakibani makhoi miyamgi chana thaknanaba lawba chatpani thinbani driver singdadi kangluki oiba wakalon yengpham thokte hanadagi hauna driver singda awaba pibiganu haina lauduna leiringai cherak asida nongmai kapsinduna hatpi baibasi sathina condemn tawi hayeng phawba gari chendanabagi warep lawre hairi driver singna starting paidabagi khongjang changsin kibana maram oiduna masing yamlaba truck sing LPG bullet tanker oil tanker kayamarum kaithel manbida pareng lenglaga leiri driver singna Imphal Dimapur lambi asi khudakta hangdokadabani matik chaba security forcing thajalaga driver singbu asoi angam amata thogalaroi haibal helaga lambi asida pochei putok pusin tawwa yahangadabani masigi sumatakta Imphal Jiribam lambi de kuki terrorist singna attack tawrukpa thingnana makhal kaya gi security gi section thorang sing laukhatkadabani hainasu demand tawri Manipur gi hujik oriba law and order gi phibam masida driver sing gari thoba kinare tangdu leitadaba phibam amada lehele matung tarakpadadi asoi angam amata leiraroi haiba khanglaba tungda gari thogani hairi amaromda ngarang gi ambush aduda leikhidraba driver Nitish Kumar gi imung manung gi miyosing ngasi ayu Kolkata dagi Imphal da thunglare makoini Imphal da thunglabaga All Manipur Road Transport Driver and Motors Worker Union gi General Secretary Maimom Anil Maitai ga loinana Chief Minister Yumnam Khemchan unaki pungkhai ama hena unaduna ngarang thokiba thokdok adugi matangda imung manung gi miyosing gi wari sanaki amasung imung manung gi awaba da Chief Minister na saruk yabagi wafam su phongdoki state asigi law gi matung ina leikhidraba driver asigi imung manung gi miyoida ex gratia oina lupa lakh tara athuba matamda lenga ki maike digi DBT tawgani haibagi thajabasu Chief Minister na piki leikhidraba driver adugi thawai yaudrba haksang amasung imung manung gi miyosing aduna hankibagi aeroplane ticket Manipur lengang na puthokani haina su thajaba piki adumakpo ngasigi oinadi postmortem tawkhidre hayeng ayuk postmortem tawruba matungda Manipur police na airport phawa thelaga mayumda halankhigani hairi Haram Baifai village mai thakre nongmai kamnakre Sangkai mayada excavator na Imphal Ukrul lambi tawkhairam lei National Highway 202 Imphal Ukrul lambi gi Sangkai Kuki khul mayada haukiba ahingda masakhangdaba singna excavator season aduna lambi tawkhairaga thamnambadagi khudaki oina Imphal Ukrul lambi phauna khidre mafam adudagi phangbo pauna hai National Highway 2 gi lambi adu iram khonglam ama semagi moongda excavator season aduna foot anirong gi changda pakna amasung luthana tawthoklaga thamlambani maduna maram oiraga lambi asi adu kai gi oina tok sin tawwa amata yakidre thawdok adu kuki militant singna tawba oigani haina thajanari hariba lambi saruk sing adu ngak senbagi thogdang BSF na lobani ayak leitana irang thokliba mafam adwaida haujuk phawba kuki terrorist singna tawning ba tawbada Manipur lenga ke maikedagi karimata tawba ngamdabagi phibam ama ubada miyam penadre maragasida ngasi Kangpokpi district ki Gamnom Saparmaina police station gi manung chanbada leiba Kharam Baiphaida akanba mongda nongmai kapnabagi makol anakpa amasung arapada miyamna tanaki social media da thaganarakba video footage da Kharam Baiphaida leiba yum khara sumai chakpa uki maikai adomdagi phangbu pauna hai ngarang Kharam Baiphaida Assam Rifles CRPF amasung Kangpokpi district police team ama laktuna maikai adomda leiramba village volunteer sing loinamak tanthokre madugi matungda ngasi khul aduda mathong maram khangdana nongmai kapsinduna attack tawba horaki attack adu kanana sathabano haiba chapchana khangde adubo nongmai kapsilakpagi makol tarakpadagi mafam aduda leiramba khunja singdi senthoknaruktuna safagadaba khul singda sangjafam lawraga leinari attack adu manak nakpada leiba nagagi lomdagi lakpa khulai paiba kangbuna satharamba oigadra khanari Myanmar gi President Min Aung Hlaing numit mangani gi khongchata India da thunglare Myanmar gi President U Min Aung Hlaing numit mangani gi khongchata ngasi India da thunglare lusingba sina India da leiringai da lebak ani gi marakta laloliti connectivity border security amasung defense ki lamda mateng pangnabagi matang da wari sanaga dawri Aung Hlaing na Gaya da hana thunglakibaga loinana Mahabodhi laisang da satki madugi matungda numidang wairam New Delhi da thunglagani Myanmar gi luchingba aduna lakpada tongan ba cabinet minister sing senior official sing amadi business leader kaya suloina rakhi magna yeng Prime Minister Narendra Modi unaduna tongan ba hiram sing lebak ani gi mari phagat anabagi matangda wari sanaga dawri business forum amada su saruk yaduna yumlo na lebak ani gi marakta lalol itiki oiba mari phagat anabasu khanaga dawri jun anida mahak Mumbai da chatuna industry gi luchingba kaya marunga unaduna wari sanagani hairi MPSC exam da hearing MPR category da miyoi ama lana khanjin khre MPSC na
handak lauthokkiba civil service examination gi result da hearing impaired category disability category da miyoi ama lana khanjin khre haina Kanglaipa Students Association KSA headquarters ki ISRD secretary Sinam James thadorok cherol man hairi cherol sin makata na hai Manipur civil service exam prelim lisingani kunithoi pangthok na bagi damak lisingani kunithoi gi September 3 ta thokiba notification amagi matung ina note 1 da palibu wafam disability gi reservation asi mari lainana disability gi chada ni phudagi tadaba miyo singi oigani haibu wafam asigi wangmada amadi the right of persons with disabilities act lisingani taruki section 2 clause r gi wangmada Chorsanpur dagi Jerry Larithang Bongpui ko bamioi ama mamang thagi kunithoi da MPSC na thokiba result gi matung ina merit list ki serial number 195 ta hearing impaired category da khalakhibaga loinena ngarang May 18 da thokiba notification amagi matung ina mahakbu hearing impaired category da MCS grade 2 oine khankiba si khwaidagi laibak thibani masigi matang da kopna thiganaba MPSC gi mari leinab official singamati Manipur lengak ta taksilakli candidate asi UPSC ni loba civil service exam lisingani kun mari da su disability chada nipu sukhidrabani mahakna sizinariba disability gi certificate asi kopna thiganaba gi damak mari leinabu authority khuding ki mafam da KSA na appeal tawrpaga loinena disability percentage 40 sudana MPSC grade 2 khankiba si achoba makal gi loktunaba amaga loinena tawkhibra haibadu kopna thiganaba KSA na appeal tawrkli Naga taruk phakibagi matangda security agency singna CM da achumba pau pikide May 18 da naga taruk phajinkibagi matangda security amasung intelligence agency singna chief minister Yumnam Khemsanda achumba paudam pikide haina Naga People's Front NPF Manipur State Unit ki president Awangbo Numaina Fongdokre Langol tarungda leiba party asigi office ta pangthok paugi mipam amada ma ngaiki chief minister na handak makan village da laklamba matamda victim amasung phajilubadagi thadoroklaba hostage singna tamba paudam tabada angaka poki investigating agency amadi security forces na chief minister da aranba pau tamsilabra haibigi chingdaningai oi nagamisam phajilubagi thodok uhoba sing amadi thadoraklaba hostage singna fongdorakbu wafam official report ta mami tadribasi chingdaningai oi awangbo numaina fongdorakibagi matung ina May 18 da lailon baifai da miyoi 19 phajin kibagi manungda 12 thadoraklaga tarukti makata na phajin duna thamahuri thadoraklaba miyo sing aduna thodok adugi matangda marik chumba paudam pi kibaga loinena makoibu phajin loriba miyo sing adugi masak maming fauba mayek sengna fongdoki phajilubadagi thadoraklaba miyo sing adu khwaidagi maru oiba witness oina lofam thoi adubo police na hariba miyo sing dudagi ngasi fauba makal amatagi information launana bo honade haiki